ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯩ ꯏꯁꯥꯃꯛ ꯃꯥꯏꯕ ꯑꯃꯈꯛꯅꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯔꯥꯡꯐꯝ ꯐꯝꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯃꯁꯨ ꯍꯥꯞꯄꯤꯔꯦ꯫ ꯈꯨꯜ ꯑꯁꯤ ꯈꯔ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯂꯦꯞꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯒꯤ ꯊꯕꯛꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯁꯤꯗ ꯍꯜꯂꯛꯄꯁꯤ ꯐꯥꯎꯕ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯅ ꯄꯣꯊꯥꯕ ꯁꯪꯕ ꯅꯠꯇꯦ꯫ ꯏꯁꯨ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯋꯥꯔꯤ ꯂꯤꯍꯟꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯣꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ꯫ ꯏꯁꯨꯁꯤꯡꯅ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯒ ꯍꯔꯥꯎꯖꯕ ꯑꯗꯨꯗ ꯑꯩꯁꯨ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤꯕꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯏꯁꯨꯁꯤꯡꯗ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃꯁꯨ ꯆꯥꯛꯁꯪꯒꯤ ꯂꯩꯔꯪ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯐꯨꯡꯒꯥ ꯑꯗꯨꯗꯅ ꯏꯁꯨ ꯑꯃꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩ꯫ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯅ ꯑꯔꯥꯡꯐꯝ ꯍꯥꯞꯄꯤꯔꯕꯁꯨ ꯏꯁꯥꯅ ꯄꯥꯝꯅ ꯑꯣꯏꯖꯕ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯂꯩꯀꯥꯏ ꯑꯃꯗ ꯑꯩꯕꯨ ꯑꯅꯥꯕ ꯑꯃ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯐꯝ ꯁꯦꯟꯗꯨꯅ ꯅꯥꯔꯒ ꯂꯩꯔꯕ ꯑꯅꯥꯕ ꯑꯃ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯁꯨ "ꯑꯣꯖꯥ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨ, ꯑꯅꯥꯕ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ" ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯍꯥ "ꯅꯣꯏ ꯆꯠꯂꯝꯃꯣ ꯌꯥꯔꯅꯤ, ꯑꯩꯁꯨ ꯂꯥꯛꯅꯕ ꯇꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯈꯔ ꯑꯗꯨꯝ ꯃꯪꯉꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯁꯨ ꯌꯧꯁꯜꯂꯛꯂꯕꯅꯤ꯫ ꯑꯩꯁꯨ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯑꯅꯥ ꯑꯌꯦꯛꯀꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯇꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯑꯅꯥꯕ ꯃꯤ ꯑꯗꯨꯕꯨ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯅꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯑꯣ, ꯃꯇꯝ ꯑꯁꯤ ꯈꯖꯤꯛꯈꯛ ꯈꯦꯟꯅꯩꯗ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯊꯧ ꯃꯉꯝ ꯇꯧꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯣ" ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯀꯞꯄ ꯍꯧꯅꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯀꯌꯥ ꯍꯩꯅꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧꯁꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯅꯥꯕ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯆꯠꯄ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯃꯈꯣꯏꯅ ꯂꯩꯈꯤꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯌꯥ ꯃꯊꯣꯡ ꯃꯔꯝ ꯆꯥꯅ ꯑꯃꯠꯇ ꯂꯩꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯤ ꯂꯩꯇꯕꯒ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯒ ꯁꯤꯕ, ꯃꯆꯤꯟ ꯐꯩꯔꯒ ꯁꯤꯕ, ꯃꯔꯩ ꯇꯤꯡꯂꯒ ꯁꯤꯕ ꯑꯁꯨꯝꯕ ꯀꯌꯥꯁꯤ ꯁꯦꯝꯗꯣꯛꯂꯒ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯅ ꯎꯔꯕꯁꯨ ꯀꯤꯗꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯍꯦꯛ ꯀꯨꯞꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤ ꯁꯤꯔꯕ ꯃꯇꯝꯗ ꯃꯊꯛꯇ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯍꯦꯛ ꯀꯨꯞꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯕꯗꯤ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯀꯨꯞꯁꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯆꯠꯂꯛꯄꯗꯒꯤ ꯍꯩꯕꯁꯨ ꯁꯨꯝ ꯍꯦꯟꯀꯠꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯈꯔ ꯊꯦꯡꯖꯜꯂꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯄꯨꯡ ꯊꯤꯟꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯀꯧꯕ ꯆꯠꯅꯕ ꯃꯇꯝꯗ ꯑꯗꯨꯃꯛꯈꯔ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯄꯣꯠꯂꯣꯏꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯉꯥꯏꯕ ꯇꯥꯕꯅꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯈꯣꯏꯅ ꯄꯣꯠꯂꯣꯏꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯑꯅꯥꯕꯒꯤ ꯆꯠꯄꯅꯤ ꯍꯥꯏꯔꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯩ ꯑꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯥꯡꯃꯩ ꯂꯦꯝꯇꯣꯜ ꯑꯃꯃꯝ ꯊꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯑꯅꯥꯕꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒ ꯂꯩꯇꯕ ꯌꯥꯎꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤ ꯍꯥꯟꯅ ꯀꯧꯕ ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝꯅ ꯃꯩ ꯍꯦꯛ ꯊꯝꯗꯨꯅ ꯏꯁꯤꯡ ꯑꯃꯗ ꯇꯨꯜꯁꯤ ꯈꯔ ꯊꯥꯗꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯗ ꯀꯤꯕꯗꯤ ꯑꯗꯨꯃꯛꯈꯔ ꯐꯔꯝꯃꯤ꯫ ꯏꯁꯥꯒ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯅꯠꯇꯕꯅꯤꯅ ꯑꯁꯨꯝ ꯇꯧꯗꯅ ꯑꯁꯇꯤ ꯑꯃꯗꯤ ꯁꯣꯔꯥ ꯂꯣꯏꯁꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯆꯪꯏ ꯍꯥꯏꯅ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯆꯕꯥꯟ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯛꯂꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯈꯣꯏꯔꯝꯂꯤꯕ ꯑꯁꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯃꯇꯝꯗ ꯂꯥꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏ꯫
ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯌꯥꯝꯕꯅ ꯃꯥꯏꯄꯨꯅꯔꯒ ꯇꯧꯏ꯫ ꯐꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯐꯩ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯁꯨꯁꯤꯡꯗ ꯑꯩꯅ ꯍꯦꯛ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯐꯨꯡꯒꯥ ꯑꯗꯨꯗ ꯋꯥꯔꯤ ꯂꯤ꯫ ꯏꯁꯨꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯗꯨꯅ "ꯏꯄꯨ, ꯉꯁꯤꯗꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯌꯨ" ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯛꯏ꯫ ꯑꯩꯅ "ꯏꯄꯨꯅ ꯊꯦꯡꯅꯔꯤꯕꯁꯤꯗꯤ ꯕꯨꯠ ꯑꯁꯦꯡꯕꯅꯤꯅꯦ, ꯅꯣꯏꯕꯨ ꯑꯩꯅ ꯂꯤꯔꯒ ꯀꯤꯈꯤꯅꯤ" ꯍꯥꯏꯗꯨꯅ ꯕꯨꯠꯀꯤ ꯅꯠꯇꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯁꯨꯁꯤꯡ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯑꯩꯁꯨ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯗ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯂꯤꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗꯒꯤ ꯏꯁꯨꯁꯤꯡ ꯑꯗꯨ ꯀꯤꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯇꯨꯡꯗꯗꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯗ꯭ꯔꯦ꯫ ꯑꯩꯅ ꯃꯈꯣꯏ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯝꯖꯜꯂꯒ ꯑꯀꯤꯕ ꯃꯇꯦꯛ ꯑꯗꯨ ꯍꯥꯞꯇꯕꯤꯗ ꯈꯤꯇꯪ ꯂꯤꯔꯕꯁꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯀꯤꯕꯗꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯅꯣꯡ ꯇꯥꯏ, ꯇꯜꯂꯤ, ꯋꯥꯏ ꯍꯥꯏꯗꯨꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛ ꯇꯣꯛꯈꯤꯕꯗ ꯆꯥꯎꯊꯣꯛꯏ ꯄꯣꯡꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯔꯛꯂꯣꯏꯗꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤꯅ ꯃꯌꯥꯝꯅ ꯌꯥꯅꯕ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯗꯤ ꯇꯨꯔꯦꯜ ꯑꯗꯨ ꯏꯁꯤꯡ ꯆꯥꯎꯔꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯜꯂꯒ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤ꯫ ꯑꯅꯥꯕ ꯑꯗꯨꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯑꯅꯥꯕ ꯑꯃ ꯑꯣꯏꯕꯅ ꯑꯩꯅꯁꯨ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩ ꯍꯦꯛ ꯌꯧꯈꯤꯕꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯉꯟꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯅꯥꯕ ꯌꯦꯡꯕ ꯍꯦꯛ ꯆꯠꯄ ꯑꯁꯤ ꯑꯩꯁꯨ ꯈꯔꯗꯤ ꯃꯈꯩ ꯈꯪꯂꯦ꯫ ꯑꯩꯅ ꯌꯦꯡꯕ ꯆꯠꯂꯤꯕ ꯑꯅꯥꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯏꯟꯅꯔꯛꯄ ꯑꯩꯅ ꯇꯠꯇꯅ ꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯒꯗꯕ ꯑꯣꯏꯔꯒꯅ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯄ ꯉꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯆꯥꯁꯤꯡ ꯑꯗꯨꯗ, "ꯀꯔꯤꯁꯨ ꯇꯧꯈꯤꯔꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯇꯧꯕꯇꯗꯤ ꯑꯅꯥꯕ ꯑꯁꯤꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯅꯧ꯫ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯦ꯫ ꯑꯅꯥꯕ ꯑꯁꯤꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯒꯦ꯫ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯅꯣꯡ ꯇꯥꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯄ꯭ꯔꯞ ꯊꯧꯔꯒ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯂꯩꯔꯛ ꯑꯗꯨ ꯈꯔꯗꯤ ꯃꯈꯩ ꯎꯖꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯁꯨ ꯍꯦꯛ ꯅꯣꯡ ꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯩꯔꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯣꯔꯦꯟ ꯂꯥꯟꯕꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯇꯟꯗꯧꯔꯤꯕ ꯑꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯁꯤꯗ ꯁꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯂꯥꯛꯄꯗꯗꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯊꯣꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯐꯖꯅ ꯁꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯃꯠꯇ ꯁꯥꯔꯝꯗꯦ꯫ ꯅꯥꯁꯤꯛ ꯑꯆꯧꯕ ꯑꯅꯤ ꯐꯩꯔꯒ ꯅꯥꯀꯟꯗ ꯋꯥ ꯇꯤꯡꯂꯒ ꯈꯨꯠꯅ ꯄꯥꯏꯔꯒ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯥꯏꯀꯜꯅ ꯂꯥꯛꯄꯅꯤꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯋꯥ ꯑꯗꯨꯗ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯍꯦꯛ ꯆꯥꯍꯧꯗꯕꯗ ꯅꯥꯟꯊꯗꯨꯅ ꯇꯨꯔꯦꯜ ꯏꯁꯤꯡ ꯑꯊꯟꯕ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯟꯕꯤꯅꯕ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯋꯥꯅ ꯇꯨꯔꯦꯜ ꯑꯗꯨꯃꯗꯤ ꯂꯥꯟꯊꯣꯛꯆꯔꯦ꯫ ꯑꯩꯁꯨ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯕꯅꯤꯅ ꯑꯁꯤꯗꯒꯤꯗꯤ ꯑꯩ ꯍꯤꯡꯂꯅꯤ, ꯌꯨꯝ ꯌꯧꯔꯅꯤ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯗꯣ ꯆꯨꯕꯃꯛꯇꯤ ꯆꯨꯗ꯭ꯔꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯃꯤꯠ ꯐꯥꯛꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯉꯁꯤꯗꯤ ꯂꯝꯕꯤ ꯑꯁꯝꯕ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯤ ꯀꯅꯥꯁꯨ ꯇꯥꯟꯅꯗꯕ ꯂꯝꯕꯤ ꯑꯁꯝꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ꯫ ꯑꯩꯁꯨ ꯂꯝꯕꯤ ꯑꯁꯝꯕ ꯑꯗꯨꯗ ꯐꯅꯗꯤ ꯁꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯑꯩꯁꯨ "ꯑꯁ ꯐꯔꯦꯗ, ꯀꯅꯥꯅꯣ ꯃꯩ ꯑꯆꯧꯕ ꯍꯧꯗꯨꯅ ꯇꯤꯛꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯣꯡꯁꯨ ꯆꯨꯒꯗꯧꯔꯦ, ꯃꯈꯣꯏꯒꯤ ꯃꯩꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯆꯥꯛꯏꯍꯦ"꯫ ꯃꯤꯁꯨ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯃꯩꯖꯥꯎ ꯑꯗꯨ ꯃꯩꯈꯨ ꯑꯣꯏꯅ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯐꯧꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯣ, ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯃꯤ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤ ꯃꯩ ꯊꯥꯔꯒ ꯊꯅꯝꯂꯒ ꯁꯤꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯐꯤꯔꯣꯜ ꯑꯗꯨ
ꯃꯩ ꯊꯥꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯪꯊꯣꯛꯇꯨꯅ ꯊꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅꯁꯨ ꯈꯜꯂꯒ ꯂꯥꯛꯏ꯫ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯩꯁꯦ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯁꯤꯔꯥ ꯈꯟꯗꯨꯅ ꯏꯁꯥꯁꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅ ꯁꯥꯏꯀꯜ ꯊꯧꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯅꯣꯡꯒꯤ ꯐꯤꯕꯝ ꯑꯗꯨꯁꯨ ꯀꯌꯥ ꯐꯠꯇꯕꯅꯤꯅ ꯑꯩꯁꯨ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯂꯒꯦꯗ, ꯑꯩꯁꯨ ꯑꯩꯅꯤ ꯀꯩꯅꯣ, ꯃꯣꯏꯅ ꯉꯝꯃ ꯉꯝ ꯑꯩꯅ ꯉꯝꯃ ꯉꯝ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯄꯥ ꯑꯗꯨꯗꯗꯤ ꯂꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯥꯏꯀꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯗꯨꯅ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯣꯝꯗ ꯁꯣꯟꯗꯨꯅ ꯀꯥꯝꯊꯣꯛꯂꯒ ꯁꯥꯏꯀꯜ ꯑꯗꯨ ꯐꯥꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯒꯤ ꯁꯥꯏꯀꯜ ꯐꯥꯔꯛꯂꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯍꯦꯛ ꯍꯦꯛ ꯑꯣꯏꯅꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯒ ꯊꯝꯕ ꯅꯠꯇꯕꯅꯤꯅ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯑꯀꯛꯅꯕꯤ ꯊꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯣꯠꯂꯣꯏꯅꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯕꯨ ꯌꯧꯍꯧꯔꯕꯗꯤ ꯑꯩ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯑꯗꯨꯃꯛ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯜꯂꯝꯕ ꯊꯥꯡꯃꯩ ꯂꯦꯝꯇꯣꯟ ꯑꯃꯗꯤ ꯏꯁꯤꯡꯗ ꯇꯨꯜꯁꯤ ꯊꯥꯗꯗꯨꯅ ꯊꯜꯂꯝꯕꯁꯤꯡ ꯑꯗꯨ ꯑꯣꯛꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯤ ꯑꯩꯒꯤ ꯅꯨꯄꯤꯗ, ꯉꯁꯤꯗꯤ ꯏꯁꯨꯁꯤꯡ ꯑꯗꯣ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ, ꯇꯨꯝꯅꯈ꯭ꯔꯕꯣ ꯍꯪꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯐꯅ ꯀꯨꯏꯅ ꯉꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯃꯟꯇꯕ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯒꯗꯧꯔꯦ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯉꯁꯤꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯤꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯗꯨꯝꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯂꯦꯞꯄꯣ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯍꯜꯁꯨ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯀꯩꯗꯧꯋꯦꯒꯦ, ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯆꯠꯂꯦ꯫ ꯑꯅꯥꯕꯗꯣ ꯑꯩ ꯂꯥꯛꯄ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯐꯔꯦꯗ, ꯊꯦꯡꯂ ꯃꯝꯂꯀꯥꯟꯗ ꯃꯊꯧ ꯃꯉꯝ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯉꯥꯜꯂꯤꯉꯩꯗ ꯇꯧꯊꯣꯛꯄꯅ ꯐꯔꯦ ꯁꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯑꯅꯥꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯀꯣꯟꯕꯗ ꯆꯪꯒꯗꯧꯔꯤꯕ ꯑꯅꯥꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦ, ꯆꯕꯥꯟ ꯃꯆꯥ ꯑꯃꯈꯛ ꯊꯥꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯕꯥꯟ ꯃꯆꯥ ꯑꯗꯨ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯜꯂꯛꯂꯕꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗ ꯆꯪꯉꯨꯔꯤꯕ ꯑꯅꯥꯕ ꯑꯗꯨꯅ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯐꯥꯎꯔꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯤ ꯁꯤꯁꯨ ꯁꯤꯗꯅ ꯃꯤ ꯃꯩ ꯊꯥꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯄ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤ ꯁꯤ ꯍꯥꯏꯕꯗꯨꯃ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯃꯩ ꯍꯧꯔꯝꯂꯕꯁꯨ ꯀꯤꯔꯔꯣꯏ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯂꯩꯔꯛ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯉꯔꯥꯡ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯃꯩ ꯊꯥꯐꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯨꯝꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄꯗꯗꯤ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯐꯤ ꯃꯌꯥꯝ ꯑꯃ ꯐꯧꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯑꯩꯁꯨ ꯀꯤꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯄꯥ ꯑꯗꯨ ꯌꯧꯕꯗ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯁꯥꯏꯀꯜ ꯇꯌꯥꯔ ꯑꯗꯨ ꯐꯥꯔꯛꯏ꯫ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯇꯌꯥꯔ ꯃꯅꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯑꯗꯨ ꯇꯧꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯩꯒꯤ ꯇꯤꯜ ꯑꯗꯨ ꯁꯤꯠꯇꯣꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯥꯏꯀꯜ ꯐꯥꯔꯝꯕ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯊꯥꯗꯣꯔꯦ꯫
ꯑꯩꯁꯨ ꯀꯤꯈꯤꯕꯅ ꯁꯥꯏꯀꯜ ꯑꯗꯨ ꯐꯅ ꯀꯟꯅ ꯊꯧꯔꯕꯁꯨ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯒ ꯇꯥꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯑꯔꯣꯏꯕꯤ ꯊꯥꯅ ꯀꯟꯅ ꯍꯦꯛꯇ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯣꯡꯁꯨ ꯃꯪꯗꯦ, ꯀꯤꯕꯕꯨꯗꯤ ꯈꯔ ꯐꯔꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯑꯩꯁꯨ ꯏꯁꯨ ꯏꯆꯥ ꯀꯌꯥꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯗꯨꯅ ꯉꯟꯇꯥꯅ ꯇꯨꯝꯂꯒꯤ ꯏꯄꯨꯁꯦ ꯉꯁꯤꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯟꯅ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯑꯩꯒꯤ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯃꯟꯗꯤꯂꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯊꯧꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯩꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯅꯥꯅꯣ ꯑꯩꯒꯤ ꯁꯥꯏꯀꯜ ꯍꯨꯔꯥꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯆꯤ ꯂꯦꯡꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯇꯨꯝꯕ ꯃꯇꯝꯗꯗꯤ ꯇꯤꯟ ꯃꯊꯛ ꯑꯗꯨꯗ ꯋꯥ ꯑꯃꯅ ꯗꯣꯝ ꯗꯣꯝ ꯊꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯁꯤ ꯇꯧꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯔꯤꯅꯣ ꯅꯨꯄꯥ, ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯅꯪꯕꯨ ꯉꯁꯤ ꯀꯔꯤ ꯇꯧꯔꯛꯀꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯃꯥ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯀꯔꯤꯅꯣ ꯅꯍꯥꯟꯈꯩ ꯇꯧꯗ꯭ꯔꯒ ꯉꯁꯤ ꯇꯧꯔꯛꯏꯕꯁꯦ" ꯍꯥꯏꯗꯨꯅ ꯑꯩꯅ "ꯉꯥꯏꯈꯣ, ꯑꯩ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯝꯇ ꯇꯧꯗꯨꯅ ꯃꯟꯇ꯭ꯔ ꯑꯝꯇ ꯀꯥꯝꯊꯣꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯀꯥꯝꯊꯣꯛꯈꯤ꯫ ꯃꯟꯇ꯭ꯔ ꯑꯗꯨ ꯀꯥꯝꯊꯣꯛꯈꯤꯕꯗꯒꯤ ꯇꯤꯟ ꯑꯗꯨꯗ ꯐꯨꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯈꯔꯗꯤ ꯅꯦꯝꯈꯤ, ꯑꯗꯨꯕꯨ ꯁꯥꯏꯀꯜꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯥꯏꯀꯜꯗ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯇꯥꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯅꯤꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯑꯗꯨꯁꯨ ꯇꯥꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯤ ꯃꯩ ꯊꯥꯐꯝ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯁꯥꯏꯀꯜꯗꯨꯗ ꯐꯥꯔꯛꯈꯤꯕ ꯑꯗꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯃꯟꯇ꯭ꯔ ꯁꯣꯟꯅ ꯄꯥꯈꯠꯅ ꯊꯧꯔꯛꯄꯗ ꯋꯥ ꯑꯃ ꯁꯥꯏꯀꯜꯅ ꯇꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥ ꯑꯗꯨ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯑꯆꯝꯕ ꯋꯥ ꯑꯣꯏꯔꯝꯂꯣꯏ, ꯃꯤꯊꯤꯟ ꯆꯩꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯗꯃꯛ ꯏꯔꯨꯖꯔꯒ ꯁꯥꯏꯀꯜ ꯑꯗꯨꯕꯨꯗꯤ ꯁꯦꯡꯗꯣꯛꯇꯕ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯁꯤꯗ ꯇꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ "ꯊꯥꯡꯃꯩ ꯂꯦꯝꯇꯣꯟ ꯑꯗꯨ ꯆꯨꯈꯠꯂꯛꯎ ꯅꯨꯄꯤ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯡꯃꯩ ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯏꯍꯜꯂꯒ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯥꯡꯃꯩ ꯂꯦꯝꯇꯣꯟ ꯑꯗꯨꯗꯒꯤ ꯀꯦꯔꯣꯁꯤꯟ ꯈꯔ ꯍꯩꯗꯣꯛꯇꯨꯅ ꯁꯥꯏꯀꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯁꯤꯡ ꯈꯔꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯈꯪꯖꯕꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯑꯃꯁꯨ ꯁꯣꯟꯗꯣꯛꯇꯨꯅ ꯀꯣꯡꯊꯣꯡꯂꯣꯝꯗ ꯁꯣꯟꯗꯣꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ "ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯩꯅ "ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯔꯒꯦ, ꯑꯁꯤꯒꯤ ꯋꯥꯁꯦ ꯍꯧꯖꯤꯛ ꯇꯝꯕ ꯐꯠꯇꯦ" ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯝꯂꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯐꯈꯤ꯫ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯅꯥꯕ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯁꯨꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯁꯤꯗꯒꯤ ꯑꯩꯁꯨ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯛꯇꯃꯛ ꯌꯦꯡꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯦꯡꯕ ꯆꯠꯇ꯭ꯔꯦ꯫ ꯍꯥꯟꯅꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯤꯔꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯤꯕꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯈꯔ ꯍꯥꯏꯖꯔꯒꯗꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯝꯒꯦ꯫ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫